Dhaka Da Sakhangdasingna Bnp gi Luchingba ama Nongmeina Kaptuna Hatlamle Dhaka gi Karwan Bazar area dangarang numidang Bangladesh Nationalist Party BNP gi Luchingba Azizur Rahman Musabir Nongmeina Kaptuna Hatlamle BNP gi volunteer wungi Luchingba adu Superstar Hotel manakta Sakhangdasingna Nongmeina Kaptuna Hatkibani Thaudok aduda atoppa miyoi amasu aso open nangki soklaba miyoi adudi Tesgang Thana Van Worker Union gi General Secretary Biapari Masutni Hairi Thawong adubu yaning daba Fongduktuna Karwan Bazar da BNP gi miyoi Sanirom Punduna protest tawki Sakhangdasingna Nongmeina Kaptuna Hatlamlaba Azizur Rahman Musabir Masagi Chahi Nifu Mangarom Sure BNP gi volunteer wing oiriba Soicha Sebak Dal gi hanagi president oirambani Kumja Lisingani Kunda Pangtokhiba City Corporation gi Mikhalda Mahak Tesgaon dagi ward number 26 ta councillor oina mirep oiki Bangladesh ta Mikhal Pangthokpagi matam naksalakpaga iroinana hingsa thokpagi chang hengalakli Sarif Osman Hadi Kauba Mahiroi Luchingba amasu Dhaka gi mok manakta Sakhangdasingna Nongmeina Kaptuna Hatkrabani February 12 da pangthokadoriba national election mangoinana lebak asida mihat mikpun gi thabak leptana chatharakle hairi PR Thamliba Manipur da popular government ama Kapnaba central government na leptana khanari hairi Chief Minister Oiramba N. Biren Singh na resign tawkraba matung Center na Manipur Legislative Assembly asi suspended animation da thamkraba matung State asida President run thamlakiba asi chahi asigi February 13 da chahi amma mapung phaga doriba tanja asida BJP Center lengangna Manipur da popular government ama thamnabagidamak tongan by stakeholders nga unaduna khanani nabagi thabak chathaba leptri haina news agency na phongdoknarakli Manipur da thamliba PR asigi mahutta popular government ama lehennabagidamak haukiba chayol asida tongan ba security review meeting sing Union Home Minister Amit Shah amasung Union Home Secretary Gobind Mohan gi mijang makhada pangthoktuna lakdi ikuidana tha asigi anida Home Minister Amit Shah na New Delhi da Manipur gi Governor Ajay Kumar Bhala Chief Secretary Security Advisor Luchingba State ki makok thongba official singa unaduna hojik oiriba Manipur gi law and order amasung thokleba irang singi matangda ground report sing pukhattuna khanani na khibaga loinana hairiba mifam aduda hojik chathariba PR asi makha sangthagadra natraga popular government ama sembada madugi matungda kari oirakpa yabage haibagi matangda su kupna khananai na khi hairi masigi matakta irang maram oiraga mayum makai manghan takhan khraba internally displaced person singi rehabilitation amasung resettlement taunabagi matangda su khana khibaga loinana hojik Manipur phauduna chatliba national highway singda free movement lehenaba laukhatpa yaba security measures singi matangda su kupna khana khi hairi official oina phongdorakpada irang namaram oiraga miyoi lising humpurom mayum makai manghan khraba tungda matam kuina relief camp ta leirakhiba sing adugi manungda miyoi lising mapal rom relief camp sing thadoklamlaga masa gi mayumda hanjinba hokre hairi source asina makha taraduna hai tha asigi mangada Union Home Secretary Gobind Mohan na mayai tangbal loduna Director General of Military Operation State asigi Chief Secretary DGP Security Advisor yawba mifam ama pangthoktuna irang mayok na riba Manipur State ta punna phaminaduna popular government ama lingnaba yamna kanna honari mamang sahi gi August mangada parliament na Manipur da sahi asigi February 19 fawba tha taruk PR sangdoknaba yaba pikhibani Karigumba Manipur da hojik lairiba president run asi extend tawge haiba tarbadi parliament bill ama introduce tawba mathau tai adubo central government ki maikaidagi kari karamba khongthang sing lakhalakadagi haibadi hojik tongan ba mifam kaya pangthok libanina numit kharani gi matungda khanglagani hojik phawbagi oiriba phibam asidadi central government ki maikaidagi February 13 gi mamangda Manipur da popular government ama lingna ba hotna ba haiba sini haina official asina makhata na phongdorakli Panba yabadi January 13 da Manipur ki BJP MLA Singh BJP ki National General Secretary Organization BL Santosh ka unagadoriba asigi mangoinana Koki Su Group singi umbrella body ama oiriba UPF amasung KNO gi maikaidagi tha asigi taraga humdoida Koki Jo gi MLA Singh yauna akhanaba mifam ama kaukhiba leirabani Masigi mamangda December 13 da Manipur da kangluk irang thokraba matung ihan hana New Delhi da Koki Jo gi MLA Singaloinana BJP gi MLA Singh punna kunthra mari central leader sing yauna Manipur da santi thamnabagi matangda mifam pangthok minaba laikhre Koki Jo singi leiriba tongan ba CSO sing amasung miyamgi maikaidagi nauna government semlakpa matamda Koki Jo gi MLA Singh saruk yaba yaroi haina akanba pressure tawrabasu BJP gi leiriba Koki Jo gi MLA taret asigi manungda Mari di popular government semba asida yauningli
oirakliba development asiga mari lainana Kukijo Council gi chairman Helian Thanglet ki maigedagi Kukijo gi MLA khardi popular government semba asida sarugya pami adubu makhoi gi phere Kukijo miang gi apam gi mayakta haina phongdokpa laikhabani